ꯎꯅ ꯋꯥꯅ ꯈꯥꯕ ꯁꯝꯕꯟꯗꯤ ꯅꯣꯡ ꯑꯃꯨꯛ ꯆꯨ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥ ꯃꯁꯥ ꯃꯊꯟꯇ ꯄꯠꯂꯒ ꯑꯗꯨꯝ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯑꯊꯤꯕ ꯋꯥꯍꯩꯅ ꯈꯥꯈꯤꯕ ꯁꯝꯕꯟꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯤꯡꯗꯨꯅ ꯂꯩ꯫ ꯑꯗꯣꯝꯒꯤ ꯋꯥꯍꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯐꯖꯕꯕꯨꯗꯤ ꯃꯤ ꯑꯃꯒꯤ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯋꯥꯇꯥꯅ ꯐꯖꯕ ꯍꯦꯜꯂꯤ꯫ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯥꯡꯈꯤꯅꯤ, ꯑꯗꯨꯕꯨ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯒꯤ ꯃꯐꯝꯗ ꯀꯔꯣꯔꯒꯤ ꯂꯟ ꯊꯨꯝ ꯂꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯃꯤꯅꯨꯡꯁꯤꯒ ꯑꯃꯗꯤ ꯏꯖꯠꯀ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯑꯗꯣ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯂꯥꯟꯗꯕ ꯀꯅꯥꯃꯠꯇ ꯉꯝꯗꯦ, ꯑꯗꯨꯕꯨ ꯉꯥꯛꯄꯤꯕ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ꯫ ꯊꯥꯗꯣꯛꯈꯤꯕ ꯆꯦꯛꯂꯥꯅ ꯀꯔꯤ ꯆꯥꯔꯝꯒꯅꯤ, ꯀꯔꯤ ꯊꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯗꯦ, ꯀꯅꯥꯅꯁꯨ ꯎꯗꯦ, ꯑꯗꯨꯕꯨ ꯆꯦꯛꯂꯥ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯃꯍꯥꯛ ꯑꯗꯨꯇꯅ ꯈꯪꯒꯅꯤ, ꯃꯍꯥꯛ ꯑꯗꯨꯇꯅ ꯎꯒꯅꯤ꯫ ꯎꯅ ꯍꯦꯛ ꯋꯥꯡꯂꯤꯕ ꯃꯈꯩ ꯅꯨꯡꯁꯤꯠ ꯃꯥꯌꯣꯛꯅꯕ ꯍꯦꯜꯂꯤ, ꯐꯝꯅ ꯍꯦꯛ ꯆꯥꯎꯔꯤꯕ ꯃꯈꯩ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯕ ꯍꯦꯜꯂꯤ꯫ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯕꯕꯨꯗꯤ ꯁꯤꯔꯒ ꯍꯤꯡꯕꯅ ꯍꯦꯟꯅ ꯐꯩ꯫ ꯃꯔꯨꯞ 100 ꯂꯩꯗꯨꯅ ꯁꯪꯒ ꯂꯩꯕ ꯁꯥꯗꯨ ꯁꯔꯨꯛ ꯊꯃꯣꯏ ꯁꯦꯡꯕ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯃꯔꯨꯞ ꯑꯃꯈꯛ ꯂꯩꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ꯫ ꯅꯣꯡꯗꯣꯟ ꯈꯦꯠꯅ ꯄꯥꯏꯔꯤꯕ ꯇꯦꯂꯪꯒꯥꯗꯨ ꯃꯁꯛ ꯎꯗꯕ ꯄꯤꯛꯂꯕ ꯂꯪꯂꯥꯗꯨ ꯍꯦꯛ ꯇꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯦꯂꯪꯒꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯕꯅꯤ꯫ ꯋꯥꯔꯦꯝ ꯉꯥꯡꯕ ꯇꯣꯛꯂꯕꯗꯤ ꯈꯠꯅ ꯆꯩꯅꯕꯁꯨ ꯂꯦꯞꯀꯅꯤ꯫ ꯁꯤꯡ ꯂꯩꯇ꯭ꯔꯕꯗꯤ ꯃꯩ ꯃꯨꯠꯂꯤ꯫ ꯋꯥꯔꯦꯝ ꯉꯥꯡꯕ ꯃꯤꯗꯨ ꯃꯤꯅ ꯐꯅ ꯂꯧꯅꯗꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯂꯣꯏꯅ ꯄꯥꯝꯃꯤ, ꯀꯅꯥ ꯑꯃꯠꯇ ꯋꯥꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯅꯣꯡ ꯈꯔ ꯈꯤꯛꯇꯅꯗꯤ ꯆꯨꯝꯊꯥꯡꯒꯤ ꯐꯖꯕ ꯎꯕ ꯉꯝꯂꯣꯏ꯫ ꯍꯤꯔꯝ ꯀꯌꯥꯗ ꯅꯍꯥꯛ ꯃꯄꯨꯡ ꯐꯥꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯍꯤꯔꯝ ꯀꯌꯥ ꯑꯃꯗꯁꯨ ꯅꯍꯥꯛ ꯌꯥꯎꯗꯅ ꯃꯄꯨꯡ ꯐꯥꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯅꯍꯥꯛ ꯁꯣꯟꯊꯒꯅꯨ, ꯅꯁꯥꯕꯨꯁꯨ ꯊꯥꯖꯧ꯫ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯈꯔ ꯑꯗꯨꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯉꯝꯕ ꯑꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ꯫ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯋꯥꯕ ꯄꯤꯕ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯪꯖꯕ ꯃꯔꯥꯟ ꯑꯃ ꯂꯩꯇꯦ꯫ ꯑꯐꯕ ꯄꯥꯝꯕꯤ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯅ ꯎꯃꯪ ꯑꯃ ꯁꯤꯟꯕ ꯊꯨꯡꯅ ꯅꯨꯡꯁꯤꯍꯟꯕꯒꯨꯝ ꯑꯐꯕ ꯃꯆꯥ ꯑꯃꯅ ꯁꯥꯒꯩ ꯑꯃꯕꯨ ꯋꯥꯡꯅ ꯆꯤꯡꯈꯠꯂꯤ꯫ ꯑꯀꯪꯕ ꯎꯄꯥꯟ ꯑꯃꯅ ꯃꯩ ꯋꯥꯏꯔꯛꯄ ꯃꯇꯝꯗ ꯎꯃꯪ ꯑꯄꯨꯝꯕ ꯆꯥꯛꯍꯟꯕꯒꯨꯝꯅ ꯐꯠꯇꯕ ꯃꯆꯥ ꯑꯃꯅ ꯁꯥꯒꯩ ꯑꯄꯨꯝꯕ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯩ꯫ ꯄꯦꯟꯊꯣꯛꯄ ꯉꯝꯕꯁꯤꯡꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯥꯏꯔꯗꯦ, ꯄꯦꯟꯊꯣꯛꯄ ꯍꯩꯇꯕꯁꯤꯡꯗꯤ ꯀꯩꯗꯧꯅꯨꯡꯗ ꯏꯅꯥꯛ ꯈꯨꯟꯗꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠꯇꯤ ꯊꯥꯖꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯇꯥꯡꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯁꯦ ꯁꯦꯀꯦꯜ ꯑꯃꯗ ꯃꯥꯡꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯅꯤꯡꯇꯝꯅ ꯋꯥꯡꯈꯠꯂꯛꯂꯤꯕ ꯎꯄꯥꯜ ꯑꯃꯒꯤ ꯌꯦꯛꯅꯕꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯗꯨꯅꯤ, ꯑꯗꯨꯒ ꯐꯒꯠꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯦꯛꯅꯕꯗꯤ ꯃꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯡꯁꯤꯜꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯕꯨꯅꯤ꯫ ꯅꯪꯒꯤ ꯃꯤꯡꯆꯠꯀꯤꯗꯃꯛꯇ ꯀꯩꯗꯧꯅꯨꯡꯗ ꯊꯕꯛ ꯇꯧꯒꯅꯨ꯫ ꯅꯪꯒꯤ ꯑꯐꯕ ꯊꯕꯛ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯋꯥꯡꯅ ꯊꯥꯒꯠꯄ ꯑꯣꯏꯁꯅꯨ꯫ ꯃꯤꯡꯆꯠꯀꯤꯗꯃꯛꯇ ꯅꯍꯥꯛ ꯋꯥꯒꯅꯨ, ꯅꯪꯒꯤ ꯂꯝꯆꯠꯀꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯖꯧ꯫ ꯅꯪꯒꯤ ꯂꯝꯆꯠꯇꯨꯅꯅꯤ ꯃꯤꯅ ꯅꯪꯕꯨ ꯁꯛꯅ ꯁꯣꯟꯅꯔꯤꯕꯁꯦ꯫ ꯁꯥ ꯉꯥꯗꯤ ꯃꯁꯥꯒꯤ ꯐꯤꯗꯝ ꯂꯩꯖꯗꯦ, ꯑꯗꯨꯒ ꯑꯇꯟꯕ ꯃꯤꯗꯤ ꯃꯁꯥꯒꯤ ꯐꯤꯗꯝ ꯊꯝꯖꯗꯦ꯫ ꯁꯥꯎ, ꯑꯗꯨꯕꯨ ꯅꯍꯥꯛ ꯄꯥꯞꯇꯤ ꯇꯧꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯅꯁꯥꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜ ꯇꯧ꯫ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯑꯣꯏꯔꯝꯕꯗꯒꯤ
ꯖꯤꯡꯅꯕ ꯑꯣꯏꯔꯛꯏ꯫ ꯃꯤꯅ ꯅꯪꯕꯨ ꯊꯥꯒꯠꯂꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯍꯔꯥꯎꯒꯅꯨ꯫ ꯃꯤꯅ ꯅꯪꯕꯨ ꯆꯩꯔꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯁꯥꯎꯒꯅꯨ꯫ ꯅꯍꯥꯛꯇꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯪꯊꯕ, ꯇꯞꯊꯕ, ꯅꯨꯡꯁꯤꯕ, ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨ꯫ ꯐꯠꯇꯕꯒꯤꯗꯃꯛꯇ ꯐꯠꯇꯕ ꯈꯛ ꯍꯟꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯌꯦꯡꯅꯕ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯐꯕ ꯇꯧꯕꯤꯌꯨ꯫ ꯏꯁꯣꯔ ꯅꯤꯡꯗꯕ ꯃꯤ ꯑꯃꯅ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯄꯨꯝꯅꯃꯛ ꯐꯠꯇꯕ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯆꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯜꯂꯛꯄ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯁꯤꯔꯣꯏ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯅꯤꯡꯁꯤꯡꯕꯤꯔꯣꯏ꯫ ꯐꯠꯇꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯎ ꯑꯃꯁꯨꯡ ꯑꯅꯧꯕ ꯊꯃꯣꯏ ꯑꯃꯁꯨꯡ ꯑꯅꯧꯕ ꯊꯋꯥꯏ ꯊꯧꯔꯥꯡ ꯇꯧ꯫ ꯃꯤꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯉꯥꯎꯆꯠꯅꯩ꯫ ꯃꯤꯅ ꯃꯁꯥꯒꯤ ꯃꯊꯧ ꯑꯃ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯕꯗꯤ ꯃꯤ ꯑꯗꯣ ꯉꯥꯎꯆꯠꯅꯩ꯫ ꯁꯨꯅꯤꯡꯗꯕ ꯃꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯎꯕꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯦ꯫ ꯄꯤꯕ ꯇꯝꯃꯨ, ꯅꯉꯣꯟꯗ ꯃꯔꯥꯡ ꯀꯥꯏꯅ ꯍꯟꯕꯤꯔꯛꯀꯅꯤ꯫ ꯄꯤꯈ꯭ꯔꯕ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯨꯔꯒꯅꯨ꯫ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ, ꯈꯠꯅ ꯆꯩꯅꯕ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯃꯤꯔꯦꯝꯅ ꯋꯥꯔꯦꯝ ꯁꯨꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯇꯝ ꯂꯦꯜꯂꯤ꯫ ꯅꯪꯒꯤ ꯂꯝꯆꯠꯇꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯁꯦꯝꯖꯕꯅꯤ꯫ ꯑꯍꯤꯡꯅ ꯃꯝꯕ ꯍꯦꯜꯂꯤꯕ ꯃꯈꯩ ꯊꯋꯥꯟꯃꯤꯆꯥꯛꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯜꯂꯛꯄꯅꯤ꯫ ꯅꯍꯥꯛꯅ ꯐꯖ ꯐꯖꯔꯕ, ꯆꯥꯎꯔ ꯆꯥꯎꯔꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯈꯛꯇꯅ ꯎꯠꯀꯅꯤ꯫ ꯋꯥꯍꯩꯅꯗꯤ ꯃꯤꯅꯝꯕ ꯉꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅꯗꯤ ꯑꯆꯨꯝꯕꯗꯨ ꯍꯦꯛꯇ ꯎꯠꯂꯛꯀꯅꯤ꯫ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏ ꯄꯤꯔꯛꯄꯗ ꯀꯩꯗꯧꯅꯨꯡꯗ ꯀꯤꯔꯨꯒꯅꯨ꯫ ꯃꯥꯏ ꯄꯥꯛꯄꯒꯤ ꯇꯦꯂꯪꯀꯥ ꯃꯍꯧꯁꯥꯅ ꯑꯌꯦꯠ ꯑꯄꯟꯒꯤ ꯅꯨꯡꯁꯤꯠꯀꯤ ꯃꯔꯛꯇ ꯋꯥꯡꯅ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯃꯤ ꯑꯃꯒꯤ ꯑꯁꯣꯏꯕ ꯄꯨꯊꯣꯛꯄꯗꯤ ꯌꯥꯝꯅ ꯂꯥꯏꯕꯅꯤ꯫ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯗꯣꯛꯄꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯁꯣ ꯆꯥꯅꯗꯕ ꯋꯥꯏꯈꯨ ꯑꯗꯣ ꯍꯥꯡꯕ ꯈꯛ ꯌꯥꯔꯣꯏ꯫ ꯃꯥꯏ ꯆꯥꯅꯗꯕ ꯃꯤꯒ ꯇꯤꯟꯅꯕ ꯈꯛ ꯌꯥꯗꯦ꯫ ꯐꯠꯇꯕ ꯃꯤꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯔꯤꯕ ꯇꯤꯟꯅꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯂꯨꯞꯀꯗꯧꯔꯕ ꯍꯤꯗ ꯇꯣꯡꯕꯒ ꯆꯞ ꯃꯥꯟꯅꯩ꯫